Online Manipuri Numidangi Pauming Tabriba Pumna Makputhoi Laishramna Khurumjari Ahanbada Naga Furupki Churachandpur Amasung Kangpokpida District reorganized Taunaba Taksilakadauri Kangpokpida Amasung Churachandpur District Lairiba Naga Furup Tribes Taraga Mangagi Apunba Mifamna District Reorganization Demand Committee Kangpokpida and Churachandpur Koba Committee Ama Semkre Joint Action Committee on Merger of Tafai Area to None District and District Reorganization Demand Committee Liangmai Thaurang Makhada Kangpokpida Amasung Churachandpur District Lairiba Naga Tribes Taraga Manga Amasung Naga People Organization Kangpokpida Punna Kusam Naduna Apunba Mifam Amangarang Kangpokpida District ki Makhan Village Pangthokre Hairi Mifam Aduna Akupna Khanaraba Matung District Reorganization Demand Committee Kangpokpida and Churachandpur Koba Committee Ama Sembaga Loinana Committee asigi convener oina Agang Gangmai co-convener oina Difui Lungbau Prinmai Amasung Jackson Siro Secretary oina Gidinon Kamai Treasurer oina Wisawbo Charanamai Amasung Information and Publicity Secretary oina DC Simon Chiru Buhaukre Hairi Committee asina Thadorok Pacherol Amanahai Kangpokpida Amasung Churachandpur District Lairiba Naga Tribes Taraga Manga asi Tongan-tonganba administration gi makhada laibana isagi iramda district ani asida amadi constituency singda minority oiduna karisu tawba ngamdana lairi hairi Naga Furup sing asigi apamba mamang thakta lairamba laingak singi matamdagi miraiduna laki state lengakna thawoiduna layakpa asina Furup sing asigi political amadi administrative right pumna mapangdana ngasi phawa lairi maram asina thuba matamda state lengakna district ani asi reorganization tawnaba thabak lokhatpiu haina su lengaki pukning chingsilakli makha tarakpada thokliba lan asina amangba natana kanaba khak purakloi MLA Imbomcha lana miyoiba khunaida kanaba karisu purakte mangjaba ngakta purai haibasi Hiroshima amadi Nagasaki gi thodokna khudamni state asida thokliba lan asina amangba natana miyamda kanaba khak purakloi haina lamlai kendragi MLA KH Imbomcha na phongdokre Indo-Japan Friendship Association Manipur na sinduna Manipur Press Club tangasi pangthokhiba 79 Suba Hiroshima Day Lishing 2024 gi thoramda saruk yarduna MLA asina phongdokhibada Manipurda thokliba kanglup anigi irang asina state asigi miyamda mangjaba khak purakani haibasi aikhoi khudingmangna khangminnaba mathau tai Manipur gi irang asi loisinnabagi damak lamdam sigi lairiba CSO sing amadi miyamna India lenga ki miyeng makhada Constitution na yaba mawongda warisin puraknaba honnaba changi haiki mahangna makha taraduna relief camp singda changjafam lawduna lairiba Meoisingna thengnariba awaba amadi khudongchadaba sing chap chana khangi relief camp ta lairiba ichil inaw singna su yumda hanjage hariba wafam adumak secure oiragadra haibasi achoba wahang amani ningthina khunda laitaba yarba amadi secure oiraba khaktada hanagi mafamda hanjinnaba hotnasi hainasu MLA Ibomchana appeal tawki tarakpa update Film actor Reshmi da thamlamba thingba lauthokre Manipuri film gi actor Reshmi Sorokaibangi mathakta KCP PWGMC unification na thamlamba thingba lauthokle hari Kanglaipak Communist Party of Kanglaipak PWGMC unification gi PRO chinghai nganmana thorakpa cherol amada Reshmi Sorokaibangi mathakta acting advertising makeup social media promotion na chingba lam khara da loop asina thamlakhiba thingba du handokle actor asina loop asida changjarakna lale haiduna hairakpa amasung actor asigi hanagi number loraba matung release tawgadaba pending film singi amasung maru oina actor asibu promote tawriba producer singi financial burden gi yenglaga mahaki mathakta thamlakhiba thingba du handokpani hairi actor asina makhongna thongna film forum da changjaduna sengdokchabagi tanja ama pibibaga loinana laibak miyamda su lale haijari lufna actor asigi mathakta thamlamba athingba sing actor asigi tungi career ama oiribana lupna handokpani makha tarakpada karigumba actor asina Manipur society na yaroidaba lamchat saja chatharaklabadi matungda amu hanna ngakpiba ngamloi haina su cherol asina phongdorakli makha tarakpa update Kuki MLA taragi mathakta khongjang changsin khibi Malem Thongam police na phajinkhre Thadara mangarom helaklaba Manipurda thokliba irang asida yamna chauna mari lainariba Kuki MLA tara amadi sugi ground rule thugairiba makhal kayagi balance ki thawong sing chathariba Kuki militant singi mathakta lenga asina ngasi phawa thaba amata laukhattabagi mayokta amadi hawjik chathariba assembly session asida Kuki MLA taragi karigumba makhal amatagi khanna bidaba sigi mayokta trans activist Malem Thongamna amu hana khongjang changsin na bhonabada police na laukhatkre
Ngasi nungtin Malem Thongamna Ima Kaitel Temporary Market da Sogi Ground Rule Thugaiba Kuki Militants Singi Mathakta Action Lokutkadabani Lebak Thugaina Bahonariba Kuki MLA Taragi Mathakta Assembly na Ware Flow Duna Khanagadabani Haiba Banner Amagi Makada Imphal gi BT Park Tamna Khongjang Sangsilakna Bahonarakpada Police na Thingduna Changhandana Bahonaki Temporary Market Set Tagi Kaitel Fambi Ima Ibel Singna Mahapu Sogotpa Ima Ibel Singa Loina na BT Park Tamna Tholaki Adubu Masing Yamlaba Policing Thomjilaktuna Mahaki Khongjang Adu Chataba Yaroi Haina Thingkibaga loina na mahaku mafam adudagi police na makata na pamandana police na phajin kibani hari mahagi khongjang makata na hankiroi haina malem na fongdoki katarak update illegal immigrants sing thidoknaba house committee CM kamjongi Myanmar ngamkhaidagi changlakpasing thinghosi leisio asi chatakiba Manipur Legislative Assembly gi ayuki mifamda home gi thausu puriba Chief Minister N Biren haikre Manipur gi Indo Myanmar ngamkhai paringda lairiba Kamjong district ta Myanmar dagi lona yadaba mawongda miyoi kya changla I haibasi tasengna fungyar kendra gi MLA leisio kaisingna ahan ba chaifu phangbo oiramlagani oiragliba fibam asida asum yengduna leiragadi Manipur gi yelhomi singda soidana chaifu phanglagani Manipur Legislative Assembly mifam chatharibana House ki member singna yaragadi oiriba fibam asi yengsinnaba House Committee ama semnaba Chief Minister na House ta phongdokre Wafam asi ngasi chathakiba Manipur Legislative Assembly gi ayuki wahang paukhum matam loiraba matung fungyar kendra gi MLA leisio kaisingna MLA asigi kendra gi Myanmar ngomkhaida illegal immigrants singna leptana district asida changsilakpadagi hana leiriba miyam singda awaba saitheng pirakpa illegal immigrants sing biometric laurabasu koichat chatuna leiba amadi mawong maril tadana igi yumsang machada shelter tawduna leiba ubadagi calling attention motion ama pukhalakpagi paukhumda Chief Minister na mathaki wafam asi phongdokhibani calling attention asibu pukhatliba MLA leisio kaisingna haiki state asida NRC chatnabagi thabak khumang chawsinba watli oiriba fibam asi law ama semduna illegal immigrants sing thingnabagi wafam pukhatki motion asigi makha taba paukhumda Chief Minister na hai masi thingnaba House Committee ama semlaga members sing unity laina thabak tawsi unity leitrabadi yaroi miyoi kharana illegal immigrant asi state asida achoba awaba ama oiriba asi munna khangba watpagi mami tai committee asida kana yahon sige masigi term and difference thamsi haiba wafam phongdoki Cherak asida opposition Congress ki luchingba hanagi Chief Minister o Ibo Biso House ta House ki luchingba Chief Minister ki House Committee ama sembada saruk yaduna karam kanglup yahon sige haiba wafam puthoki tungda Assembly ki Speaker na House ki mifam marakta chamber da member kana yahon sige haiba Speaker ki chamber da khana na balepnaki amarom da ngasi chathakiba Manipur Legislative Assembly ki ani suba calling attention motion ama Congress ki MLA Surya Kumar Okram na Manipur da RBI dagi loan lauraga microfinance industry macha amadi atai karbar gi thabak tawduna sel taliba singna Manipur da thokliba irang na maram oiraga business ki thabak oiraktabadagi RBI gi loan singba ngamdabadagi fibam gi matang da pukhalakpa calling attention motion gi paukhumda sel thum gi thausu puriba Chief Minister na phongdokhibada Manipur da loan lauduna sendan lambi gi thabak tawriba singi yengduna RBI da loan singba gi matam haukiba chahi 2023 gi May 3 dagi May 3 2024 fawba chahi ama RBI na matam sangdokhi adubu hairiba matam asida thabak pumnamak fail oibadagi makha tana amuk loan gi matam sangdoknaba hairubada RBI na yaraktre adubu handak Chief Minister na Delhi da chatpada Union Finance Minister Nirmala Sitharaman na unaduna oiriba fibam asigi matangda chithi iduna amadi Union Finance Minister hakthengna na unabada loan gi matam sangdoknaba haibada Union Minister na yengsinge haiba wafam thamlaki adubu state lengana kari tawba yabagi haibadu yengsinge haina house ta phongdokhi